ꯑꯩꯈꯣꯏ ꯍꯌꯦꯡ ꯆꯩꯔꯥꯎꯕꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯈꯔ ꯊꯦꯡꯕꯒꯤ ꯃꯥꯔꯀꯦꯠꯁꯨ ꯌꯥꯝ ꯆꯤꯜ ꯂꯩꯔꯝꯃꯦ ꯑꯗꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯍꯜꯂꯗꯧꯅꯤ ꯗ ꯂꯥꯡꯉꯣꯁꯦ ꯏꯁꯧ ꯂꯥꯡꯉꯤꯁꯦ ꯃꯥꯔꯀꯦꯠꯇ ꯆꯠꯂ ꯏꯁꯧ ꯂꯥꯡꯉꯤ ꯁꯦ ꯁꯣꯝꯗ ꯑꯣꯟꯊꯣꯛꯑ ꯂꯥꯡꯉꯛꯀꯦꯔꯥ ꯃꯥꯔꯀꯦꯠꯇ ꯆꯠꯂꯒ ꯏꯁꯧ ꯂꯥꯡꯉꯤ ꯅꯪꯒꯤ ꯏꯁꯧꯗꯨꯗꯤ ꯑꯩꯅ ꯂꯣꯠꯁꯟꯕꯤꯗ꯭ꯔꯥ ꯑꯩꯅ ꯑꯆꯨꯝꯕ ꯍꯥꯏꯔꯛꯄꯗ Mama, yeah. Okay. Yeah. Okay. Ma, are you? Ma, are you? ꯑꯩꯁꯨ ꯐꯅꯌꯥꯝ ꯁꯟꯊꯤ ꯂꯩꯀꯨꯞꯀ ꯍꯥꯞꯇꯅ ꯐꯅꯕ ꯍꯣꯠꯅꯕꯤꯕꯅꯦ ꯑꯗꯨ ꯁꯣꯝꯗ ꯇꯛꯈꯥꯏꯅꯕ ꯃꯦꯆꯤꯟꯁꯤꯅ ꯇꯛꯈꯥꯏꯔꯛꯄꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯆꯥꯕꯅ ꯍꯦꯟꯖꯜꯂꯛꯑꯦꯕ ꯁꯤꯗꯩꯗ ꯁ꯭ꯇꯣꯟ ꯀ꯭ꯔꯁꯔ ꯑꯃ ꯂꯩꯕꯁꯦ ꯑꯃꯨꯛꯇꯪ ꯊꯥ ꯑꯃꯇꯪ ꯀꯩꯝꯇ ꯍꯦꯛꯇ꯭ꯔꯗꯤ ꯍꯦꯛꯇ ꯁꯤꯂꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯊꯥ ꯑꯃ ꯆꯥꯗꯕꯗ ꯄꯣꯠ ꯀꯩꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯤ ꯍꯟꯗꯛꯀꯤ ꯆꯩꯔꯥꯎꯕꯁꯤꯗꯤ ꯀꯔꯃ ꯅꯜꯂꯒ ꯂꯩꯔꯕꯅꯤꯅ ꯆꯩꯔꯥꯎꯗ꯭ꯔꯦ ꯆꯩꯔꯥꯎꯕ ꯐꯠꯇꯦꯌꯦ ꯊꯥꯗꯣꯛꯄꯁꯨ ꯐꯠꯇꯦꯌꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯑꯍꯨꯝ ꯃꯔꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯤꯅ ꯄꯅꯤꯔ ꯑꯃ ꯊꯣꯡꯉꯒꯦ ꯑꯃ ꯏꯔꯣꯜꯂꯒꯦ ꯑꯃ ꯆꯝꯐꯨꯠ ꯇꯧꯔꯒꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯏꯁꯩ ꯑꯃ ꯁꯛꯁꯤꯔꯥ ꯏꯁꯩ ꯑꯃꯇ ꯁꯛꯑꯣ ꯆꯩꯔꯥꯎꯕꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯑꯦꯟꯁꯥꯡ ꯍꯥꯎꯏ ꯃꯊꯦꯟ ꯃꯊꯦꯟ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯒꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯁꯤꯅꯦꯕ ꯑꯗꯣ ꯃꯥ ꯅꯥ ꯂꯩꯔꯦꯕ ꯅꯥꯔꯤꯕ ꯂꯥꯏꯅꯥꯁꯤꯁꯨ ꯊꯥꯎ ꯊꯨꯝ ꯌꯥꯝꯅ ꯆꯥꯕ ꯌꯥꯗꯕꯒꯤ ꯂꯥꯏꯅꯥꯅꯦꯕ ꯑꯗꯣ ꯃꯥꯅꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯩꯅꯗꯤ ꯌꯥꯝꯅꯗꯤ ꯊꯣꯡꯉꯔꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯨꯡꯆꯥ ꯆꯥꯕꯤꯔꯣꯏꯗ ꯑꯩꯅ ꯈꯤꯇꯪ ꯈꯤꯇꯪ ꯑꯣꯏꯅ ꯊꯣꯡꯉꯅꯤꯕ ꯀꯔꯤꯒꯤꯅꯣꯗ ꯃꯥꯗꯤ ꯌꯥꯝ ꯉꯝꯖꯟꯕ ꯌꯥꯝ ꯀꯜꯂꯦꯕ ꯈꯪꯗꯦ ꯀꯩꯅꯣꯅ ꯑꯇꯞꯄ ꯃꯤꯅ ꯃꯥꯏ ꯆꯥꯖꯍꯧꯔꯣꯏ ꯍꯧꯔꯦꯟ ꯑꯩꯅ ꯆꯥꯗꯅ ꯀꯌꯥꯝ ꯆꯥꯅꯤ ꯃꯥꯅ ꯍꯦꯛꯇ ꯉꯝꯖꯜꯂꯦ ꯑꯗꯨꯗꯨꯅ ꯑꯩ ꯌꯥꯝ ꯊꯣꯡꯕ ꯌꯥꯗꯦ ꯇꯨ ꯁꯤꯗꯒꯤ ꯊꯣꯏꯊꯣꯏꯅ ꯄꯥꯏꯔꯤꯕ ꯕꯣꯝꯁꯤꯅ ꯁꯤꯡꯖꯨ ꯆꯥꯖꯒꯦꯅ ꯂꯧꯔꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯍꯤꯡ ꯀꯥꯂꯦ ꯁꯤ ꯑꯩꯅ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯕ ꯃꯔꯨꯁꯦ ꯀꯌꯥ ꯍꯩꯇꯕ ꯆꯥꯕ ꯑꯗꯨꯒ ꯁꯤꯡꯖꯨ ꯆꯥꯗꯣꯏꯅꯦ ꯀꯥꯏꯅ ꯂꯩꯖꯔꯨꯕꯅꯦꯅꯍꯥꯟ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯃꯍꯤꯡ ꯂꯣꯏ ꯀꯥꯈ꯭ꯔꯦ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯔꯔꯣꯏ ꯏꯔꯣꯜꯂꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯈꯛ ꯑꯣꯏꯅ ꯂꯣꯜꯂꯅꯤ ꯃꯔꯨ ꯆꯥꯕ ꯁꯤꯂꯥ ꯈꯔꯒ ꯆꯥꯏ ꯑꯩꯁꯨ ꯆꯥꯕ ꯍꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤ ꯅꯪ ꯍꯨꯃꯥꯡ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯍꯟꯕꯤꯒꯦ ꯍꯥꯏꯔꯒ ꯀꯦ ꯂꯩꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯀꯦꯒꯦ ꯁꯤꯅꯦ ꯉꯁꯤꯗꯤ.
ꯆꯥꯛꯁꯤꯒꯤ ꯃꯤꯡꯒꯤ ꯆꯣꯡꯕꯝꯗ ꯅꯪꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯁꯤ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯊꯦꯜꯁꯤ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣই ꯆꯥꯕ ꯍꯧꯔꯒꯦ ꯁꯤ ꯐꯖꯅ ꯍꯥꯞꯊꯔꯒ ꯍꯧꯖꯤꯛ ꯆꯥꯊꯔꯛꯑꯒꯦ ꯁꯤꯗ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯁꯤꯗꯤ ꯁꯤꯗ ꯄꯅꯤꯔ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯊꯕꯤꯒ ꯕꯤꯟꯁꯀꯒꯤ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦ ꯊꯕꯤꯒ ꯀꯩꯅꯣꯒꯤ ꯁꯦꯂꯥꯠ ꯍꯥꯏꯇꯥꯔꯦ ꯅꯥꯀꯨꯞꯄꯤꯒ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯃ ꯌꯣꯡꯆꯥꯛ ꯑꯔꯧꯕ ꯏꯔꯣꯟꯕ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯗꯦ ꯑꯗꯨꯃꯥꯏꯅ ꯆꯨꯞꯄ ꯌꯥꯗꯦ ꯀꯩꯅꯣꯒꯤ ꯇꯩꯔꯦꯗꯅ ꯇꯣꯛꯑꯦꯗꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯆꯩꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯀꯩꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯩ ꯃꯊꯦꯜ ꯌꯥꯝꯗ꯭ꯔꯦꯅ ꯑꯩꯈꯣꯏꯗꯤ ꯅꯪ ꯅꯥꯕꯩꯅꯦ ꯏꯕꯨꯡ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯂꯣꯏ ꯆꯥꯈꯤꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯗꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯔꯃ ꯅꯟꯕꯅꯤꯅ ꯂꯥꯏꯒꯤ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄꯁꯨ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯏꯆꯝ ꯆꯝꯅ ꯁꯨꯃꯥꯏꯅ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯃꯅꯤꯗꯪ ꯇꯧꯔꯒ ꯁꯨꯝ ꯆꯩꯔꯥꯎꯕꯅꯦꯅ ꯁꯨꯝ ꯆꯥꯕꯩ ꯋꯥꯅꯤ ꯑꯗꯨꯒꯤ ꯌꯥꯝ ꯀꯟꯅ ꯄꯥꯡꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯗ ꯇꯧꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯗꯣ ꯍꯟꯗꯛ ꯏꯍꯥꯟ ꯍꯥꯟ ꯆꯥꯕꯗꯤ ꯆꯝꯐꯨꯠ ꯑꯃ ꯍꯥꯟ ꯆꯥꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯌꯣꯡꯆꯥꯛ ꯃꯔꯣꯏ ꯇꯧꯒꯦꯔ ꯆꯣꯆꯥ ꯌꯣꯡꯆꯥꯛ ꯃꯔꯨ ꯍꯥꯞꯄꯒ ꯌꯣꯡꯆꯥꯛ ꯃꯔꯨ ꯇꯧꯔꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯀꯪꯉꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯣ ꯍꯟꯗꯛꯀꯤ ꯌꯣꯡꯆꯥꯛ ꯂꯩꯕꯁꯤ ꯏꯔꯣꯝꯕ ꯌꯥꯝ ꯍꯥꯎꯋꯦ ꯃꯃꯥꯡꯒꯤꯗꯅ ꯈꯔ ꯍꯥꯎꯕ ꯋꯥꯠꯂꯤ ꯏꯔꯣꯝꯕ ꯁꯤꯡꯖꯨꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯕꯁꯦ ꯍꯩꯇꯕꯅꯦ ꯁꯨꯝ ꯃꯣꯏ ꯃꯌꯥꯝ ꯆꯥꯕꯁꯤꯗ ꯃꯇꯧ ꯇꯝꯕꯗꯒꯤ ꯍꯧꯖꯤꯛ ꯃꯔꯨ 3-4ꯒꯗꯤ ꯑꯗꯨꯝ ꯆꯥꯕ ꯍꯩꯔꯦ ꯆꯥꯛꯀ ꯄꯨꯂꯞ ꯆꯥꯁꯤꯜꯂꯒ ꯅꯠꯇ꯭ꯔꯗꯤ ꯈꯥꯏ yongchak muru macam sayur-sayur. Agak iru saya. Wah, si sahabat macam dia di iron boy di kaca dia jadi dia sayang dia tahu macam dia lah. Campur iron bak. Itu cakap. Mesti nak ambil. Benar. Pani itu mesti simla tu nak ambil. Ada mesti nak ambil yang apa? Aku itu. Nah. Nah. Pani itu enggak tinggal. Macam betul cakap hari itu. Aku tu kau dia cakap hari itu macam betul. Emang tak hati lu dengan cakap ada. Emang kau itu betul yang. Emang tak betul. Sana ni macam mana? Nak kopi tu cakap yang apa ya? Kau nak kopi pada mana di kalau tu itu cakap ya? Ini kau cakap. Baik kau dia awak tu. Campur sini lu ini cakap mana mina? Campur sini, ini kau dah cakap itu, ini dia cakap. Wow. Papa tengok. Apa? Oh, mai tunggu. Air panas je. Campur apa tu macam? Air sikit dulu apa? Oh. Campur apa tu? Kamu sama tanah tu nak tak? Air macam. Kebes ni. Kukumba. Yang tu cakap. Yang tu yang pura. Kaki. Kukumban. Saya pun nak macam cakap dia ya dia macam tu. Orang mana kata ni macam cakap. Aku uji cakap dulu ya. Ayi pukam hange, tujuh pukam dia hangat apa yang tujuh pukam dulu. Dulu. Tu mama ni tu. Nam jupret aku dulu.
Chuchu plate hange, ayo hange. Campur loire. Paneer gi ma hange. Sina kitang yauri kaino gumba. Makum marang kitang yaure. Iromba punghang hange. Adagi asi kaino jo adu lo. Salad ki punghang hange. Masih jadi hacang mai tu dah cakap bukan mani kerja. Aduh siladi kang de bukan mani mana cara nggak ada. Aduh masih gini oleh dia koi matang kita video jelo lagi. Aroi koi na apa lagi? Cheiraoba na lak anu cheiraoba na lak kuji tu ko. Mayam itu cet terkait apa? Apa lagi tangguh lagi apa? Ing nasi nak pandu ada seno. Si hari apa? Video sih lo senjara kan? Bye. Bye, Dora. Bye, Dora. Bye.